Nongmo nungdhang ama chauban nungtigi adumna nungsit langba sorok chathoklam aduga manga lambi da chatpada lambi da taaduna leiba arangba pot ama ui aduda mangna khalli ligli akaiba taana leiri maraina Ima ligli akaiba kayam langrano ne sukmang raba nungdang siyasu kayam phajana ukramona kari ligli akaiba no khangde suklapna leiri si phawba uba phangi chalaga mukta yenguge chauban ligli akaibidugi manakta chatli aduga ligli akaibidugi manakta chalaga leptuna leira alapadaidi ligli akaiba mali aduga naksalagadi lathi oina buleramine kaya langkraba lathi none kanagi buka oiragaba aina khanjaba lambi chathoka chintauba migi bektagi tahobo oitara ai pudaba yade asi lathi de yamna phajaibo asi hairamlaga chaubando lathido puduna mayumda chatlam mayumda ma ke nupi chaubi amadi machanipa rudrana makpu ngaiduna leram Wasi kari tauraga nangla asuk thingaisa wasi kana pangarage nangbo nachanupa rudra jesu tummo aiba yade nang laktre phawa tummo yaidru ngasai ngaina lerammin latte da kanam pangarakte aina ngasi khara sangna chathauraba lambi da langba pot ama taya ina yengbabu lathi ama taduna lerammin yengu phajadra yengu papa ai laujaraga nang lathido ramna phajai ai ge rumna thauraga lathido chupjam phajaba lathi se amuk baba ujadri papa I want a biro please sidabu karegi please hai doino nei bungo nangna pamde nang adum laujagradana ai su lathi se yamna phajaba da puduna lakpani nangna pamamina nang laujagro nangi rumda phajana sajaiduna thammo aduga larikchu yamna pauko thank you papa nang punamakta yapaba papa ni adudagi rudrado lathido pai duna hamungduda tumki aduga lathido mathanta makhada paithaduna alangba mangana maga loina na hingchabi ama lathidu ge thoklam aduga hingchabi duna make lathido paikhatki uireda para kanagumba mana aigi lathisidagi ngasidi nang thok hanbiredna saduduna ingonda phajinduna thamba maphandudagi kanamna lathije lokatpide ngasi nipasina lagna ingonda lokatpibane ado ai nipasida muktangdi thank you hairamge adubu khanghange hojik misingse aina kari tauba ngambage haibadu chatri ngaisida nipadubu amtang unaruge ibu adudagi hingchabi nupido chaubangi manakta chatki chauban amadi ma ke nupina tumduna leibdo ubada hingchabi nupiduna chaubanbu tuminna tapna hodoi kaya nungaine ka tumkhrabanone tabra chauban ai nangonda thank you haige ai laamini nangonda thank you haidna ai karamna chatkadori mosidagi chaubanna mamit usinna phamungdagi hairai asuk ahing sida bukari ngangino tumningene ai tummu nangsu tuminna maki wada tabdo chaubangi nupido mikap thoklam aya kaidawragana nangbo aidi tumna leirisidi nang kanada wa ngangino chauban mamit panglakpuda hingchabi ama leptuna leibdo uki aduda makhoi ani phamungdagi hawgalak oima jibu kai bono ne nangbu kanano akoigi yumda karamna tangakpano chauban nang di kire aidi nangonda thank you haiba lakpani nang kangba aina nongma nungaina koina leiringaida ni hatlaga migi ithatlingaida sadu amana aigi lathiduda ajinduna thamlamini ngasi nangna ingonda lathidugi nanthon bibani nangna lathiduda sokpaga aina ningtamba bangmani aduna aina ngonda thank you hairamge taumani adubu nangna ingonda karige lirino warido adungini ai kuire miga wari sunadaba adu nanga ngasi wari sunaningdana sunabani nangi nachanupadu aina karinto biramde mangonde aina haadurasu mangonde aina kayam phangdoino adu nang akoida thank you haiba lakpanina thank you hairamabnina chatlodana akoi nang lathi khado mathau tade nang puduna chakaro kha jangna chatkaro hingchabi nupiduna chaubegi mangaksam pairaga nangonde aina thank you haiba laina te nang kanano ingonda order pidorido
ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯉꯛꯁꯝꯗꯣ ꯄꯥꯏꯅ ꯃꯦꯠꯇꯨꯅ ꯆꯥꯎꯕꯤꯗꯣ ꯍꯥꯠꯈꯤ꯫ ꯏꯁꯣꯔ ꯁꯤ ꯅꯪꯅ ꯀꯔꯤ ꯇꯧꯍꯜꯂꯤꯅꯣ? ꯑꯗꯨꯒ ꯆꯥꯎꯕꯟꯗꯣ ꯀꯞꯅ ꯍꯥꯏ, ꯑꯁꯤ ꯅꯪꯅ ꯀꯔꯤ ꯇꯧꯏꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯍꯥꯠꯂꯦ, ꯑꯩꯈꯣꯏꯅꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯀꯔꯤ ꯇꯧꯕꯩ ꯍꯥꯠꯂꯤꯅꯣ? ꯑꯁꯤ ꯑꯩ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯕꯟꯅ ꯁꯥꯏꯠꯇ ꯂꯩꯕ ꯂꯦꯝꯇꯣꯟꯗꯣ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯀꯦ ꯇꯧꯔꯤ꯫ ꯅꯪ ꯀꯔꯝꯅ ꯀꯥꯎꯔꯤꯅꯣ ꯑꯩ ꯚꯨꯠꯅꯤ ꯍꯥꯏꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ? ꯅꯪꯒꯨꯝꯕꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯠꯄ ꯍꯥꯏꯁꯦ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯊꯤꯗꯨꯅ ꯆꯥꯎꯕꯟꯒꯤ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯆꯥꯎꯕꯟꯗꯣ ꯃꯐꯝꯗꯨꯗ ꯍꯥꯠꯈꯤ꯫ ꯆꯥꯎꯕꯟꯒꯤ ꯃꯀꯣꯛꯇꯒꯤ ꯏ ꯉꯥꯛꯇ ꯊꯣꯛꯂꯝꯃꯤ꯫ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯕ ꯏꯅꯣ ꯌꯦꯡꯉꯣ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ, ꯃꯤ ꯑꯅꯤꯒꯤ ꯏꯅꯤ ꯑꯩꯅ ꯊꯛꯀꯗꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯊꯣꯛꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯩ ꯍꯧꯖꯤꯛ ꯊꯤꯒꯦ ꯁꯥꯗꯨꯗꯣ ꯀꯗꯥꯏ ꯆꯠꯈꯔꯦ ꯍꯥꯏꯅ, ꯃꯥꯒꯤ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯏ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯁꯥꯗꯨꯗꯣ ꯀꯣꯏꯊꯤ ꯊꯤ ꯈꯨꯡꯒꯪ ꯑꯃꯗ ꯄꯤꯛꯈ꯭ꯔꯕ ꯌꯨꯝ ꯑꯃꯗ ꯃꯊꯟꯇ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯄꯥꯎ ꯐꯪꯂꯦ꯫ ꯑꯩꯌꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯃꯤꯅꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯐꯥꯖꯟꯅ ꯊꯝꯃꯒ, ꯏꯪ ꯇꯞꯅꯒ ꯄꯥꯟꯕ ꯍꯥꯏꯗꯨꯅꯤ ꯃꯥꯏꯁꯤꯗꯤ꯫ ꯃꯍꯥꯛꯇꯤ ꯈꯪꯉꯝꯃꯣꯏꯅꯦ ꯑꯩꯁꯦ ꯅꯤꯡꯇꯝꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯐꯔꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩ ꯑꯣꯏꯅ ꯍꯥꯏꯔꯨꯒꯦ ꯃꯉꯣꯟꯗ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯌꯣꯟ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯁꯥꯗꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁꯥꯗꯨ ꯕꯥꯕꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯅ ꯍꯥꯏꯔꯤꯕ ꯅꯪ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏ꯫ ꯍꯥꯏꯔꯣ, ꯅꯪꯗꯤ ꯀꯔꯤ ꯑꯋꯥꯕ ꯂꯩ? ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯗ ꯁꯥꯗꯨꯗꯨꯅ ꯅꯨꯄꯤꯗꯨꯅ ꯄꯥꯏꯅ ꯂꯩꯕ ꯂꯥꯊꯤꯗꯣ ꯎꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅꯤ꯫ ꯃꯥ ꯀꯔꯝꯅ ꯂꯥꯊꯤꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯣ? ꯑꯩ ꯃꯥꯡꯗ ꯇꯧꯁꯟꯅꯕꯒ ꯁꯥꯔꯗꯅ꯫ ꯑꯩꯒꯤꯁꯨ ꯃꯃꯥꯡꯗ ꯈꯨꯋꯥ ꯑꯃ ꯂꯩ, ꯑꯗꯨꯗ ꯑꯩꯒꯤ ꯁꯅꯥ ꯃꯌꯣꯝ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨ ꯖꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯧꯈꯠꯄ ꯌꯥꯔꯣꯏ꯫ ꯕꯕꯥ, ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯗ ꯁꯥꯗꯨꯗꯣ ꯃꯍꯥꯛꯀꯤ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯋꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯈꯤ꯫ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯣ, ꯀꯔꯝ ꯃꯇꯝꯗ ꯆꯠꯁꯤ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛ ꯆꯠꯁꯤ ꯕꯕꯥ, ꯑꯃꯨꯛꯇ ꯂꯧꯈꯠꯄꯤꯌꯨ꯫ ꯁꯥꯗꯨꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒ ꯀꯨꯋꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁꯥꯗꯨꯗꯨꯅ ꯀꯨꯋꯥꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯕꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯁꯥꯗꯨꯗꯣ ꯀꯨꯋꯥꯗꯨꯗ ꯏꯟꯊꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯡꯆꯥꯕꯤꯒꯤ ꯔꯨꯞꯇ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯅꯪ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛ ꯈꯪꯉꯁꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯪ? ꯅꯪꯉꯣꯟꯗ ꯀꯅꯥꯝ ꯀꯟꯕ ꯂꯥꯛꯑꯣꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯨꯋꯥꯁꯤꯗ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯦ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯥꯗꯨꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦꯂꯥ ꯑꯅꯤꯗ ꯋꯥꯔꯤꯁꯦ ꯈꯪꯍꯟꯅ ꯊꯝꯕꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯆꯦꯂꯥ ꯑꯅꯤꯗꯨꯅ ꯁꯥꯗꯨꯗꯣ ꯀꯨꯋꯥꯗꯨꯗꯒꯤ ꯂꯧꯈꯠꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯂꯝꯕꯤꯗ ꯆꯠꯄꯗ ꯕ꯭ꯔꯦꯟꯁꯇ ꯍꯅꯨꯕꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯪꯉꯤ, ꯀꯩꯗꯧꯔꯦ ꯏꯆꯦ? ꯋꯥꯈꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ? ꯍꯣꯏ, ꯑꯩ ꯄꯩꯁꯥ ꯈꯔ ꯃꯊꯧ ꯇꯥꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯅꯥꯝꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯕꯁ, ꯑꯗꯨꯇꯔꯣ? ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯂꯥꯊꯤꯗꯣ ꯃꯊꯛꯇ ꯊꯥꯡꯒꯠꯅ ꯂꯩꯔꯒ ꯄꯩꯁꯥꯅ ꯊꯝꯕ ꯎꯄꯨ ꯑꯃ ꯃꯃꯥꯡꯗꯨꯗ ꯊꯝꯃꯝꯃꯤ꯫ ꯍꯅꯨꯕꯤ ꯅꯨꯄꯤꯗꯣ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯄꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯝꯅ ꯇꯧꯔꯤꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯄꯩꯁꯥꯁꯦ? ꯑꯩ ꯖꯥꯗꯨꯒꯤ ꯄꯔꯤꯅꯤ, ꯑꯩꯒ ꯆꯠꯂꯗꯤ ꯅꯪ ꯁꯤꯒꯩ ꯍꯦꯟꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯍꯅꯨꯕꯤ ꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯖꯪꯒꯣꯜ ꯌꯧꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯚꯨꯠꯀꯤ ꯁꯥꯌꯣꯟꯗꯣ ꯑꯣꯜꯂꯒ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯁꯨꯛ ꯅꯁꯛ ꯈꯤꯖꯕꯗꯨꯕꯨ ꯄꯔꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯅꯪ ꯄꯔꯤꯗꯤ ꯅꯠꯇꯦ꯫ ꯑꯩ ꯄꯔꯤ ꯅꯠꯇꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯗ ꯄꯨꯔꯛꯏꯁꯤꯗꯤ ꯅꯪꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯒꯤꯅꯤ꯫ ꯅꯪ ꯍꯤꯡꯅ ꯀꯗꯥꯏ ꯆꯦꯟꯗꯣꯏꯅꯣ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯨꯄꯤ? ꯑꯁꯤ ꯍꯥꯏꯔꯝꯂ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯆꯤꯟ ꯑꯁꯥꯡꯕꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯣꯠꯈꯤ꯫ ꯍꯅꯨꯕꯤ ꯅꯨꯄꯤꯗꯣ ꯃꯈꯥꯗ ꯇꯥꯈꯤ꯫ ꯑꯗꯨꯗ ꯁꯥꯗꯨꯗꯣ ꯃꯐꯝꯗꯨꯗ ꯑꯃꯨꯛꯀ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯗꯨꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯃꯟꯇ꯭ꯔꯅ ꯁꯨꯝꯖꯟꯕ ꯏꯁꯤꯡ ꯆꯥꯏꯁꯤꯟꯈꯤꯕꯗ ꯍꯤꯡꯆꯥꯕꯤꯗꯣ ꯃꯩꯅ ꯃꯁꯥꯗ ꯂꯣꯏꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯩ ꯁꯤꯔꯦ! ꯃꯩꯅ ꯆꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯐꯝꯗꯨꯗ ꯃꯩꯇꯥꯟ ꯑꯣꯟꯗꯨꯅ ꯁꯤꯈꯤ꯫